Leingak pairiba BJP gi MLA amasuk oriba Saikot AC gi MLA Paulinan Haukipna Jiribam da apikpa angang yauna micham taruk tamthina hatkiba adu laman kumbani haina media da phongdo khiba aduna mahakuki narco terrorist ki makong ni haiba takchari haina Volunteers Coordinating Committee VCC Kakching gi President Dr. Naurem Bobo na phongdo rakli Kakching da laiba civil society organization singi mihut yauna ngase Kakching ningthau lekai da pangthokpa paugi mifam amada wafum asi mahangna phongdo khibani Mahagna makatana hai kuki khulai paiba singna jiribam chathakiba hingsagi thodok ama center amasung state da lengak pairiba BJP gi MLA amana laman kumbani haina thamlakiba wafom asigi kekchak pomba Manipur lengakna pugadabani Manipur da thokliba lan ase MLA Paulinan Haukipna insilaga thokhanbani amati mahakuki narco terrorist ni haina lawroidabagi maram leite maram aduna kuki jo MLA taragi mathakta logi oba chapchab action lokhatuna matik chaba cherak pigadabani haina mahagna phongdokhe Kidnap tawraga tha nipan ngai angang amadi sahi nipan suba sahi ani suba amadi nupi mama mabu yaungna yamna tamthin hatla matungda otpi naibir matungda koi thadarakpa barak gi turen sida madugi dead body makhaidu akoi gi mana MLA ma oina akoi gi revenge lobani haidana media da phongdorak pase masigi daita se akoi lairiba sarkar sina logadabni maramdi mabu MLA ne haina praja myamna lairibasina thagalak pase masi amarom da dinga sigi mana terrorist makuk ama oina akogi crisis sida sogat paga chap manare haibni masa makna haijabonina akogi masi terrorist makuk ne haina logani kuki narco terrorist ki makuk ne mana injil laga thon ba la ne haibasi ma mayek singna lawre amadi loina lairiba MLA mapan sisu akoi athuba matamda disqualify tawbi Paugi mifam aduda saruk yakiba Joint Non-Government Volunteer Organization Kakching Advisor Pukhrambam Somarendra na hai tha asigi taraga tarukta Kakching gi CSO singna lauba Democratic oiba firep amagi wangmada Kakching Assembly Constituency gi MLA da ka henba thong chathakiba adu Kakching gi CSO singna yabang ngamloi thodok adu Kakching gi CSO singa hiram amata da mari leinade kuki khulai paiba singna maitei gi mathakta chatharakliba thong sing khangba ngamlaktabadagi Kakching gi CSO singna silaga pendabagi kholau kaya lauduna maikai adongi MLA singda Pung nifuga nipan gi matam ama piki asigumba democratic oiba khongjang asi changsilingai cherakta Kakching ACG MLA da chathakiba thawong adu Kakching gi apunba CSO singna thungai taba phongdukle amaromda Kakching ACG MLA na so miyang apamba khangna athuba matamda firep ama lauduna miyamda khangan birau lamdam asida lairiba lup sing ama choina punsilaga thabak tawminasi haina so mahangna makha takhe Civil society organization haidana akoi apex oina punna laiminaraga Kakching iramdam sigi thabak thoram kaya da sienje chungjariba aikoi ni laukiba wareptigi wangmada tawningba angtaw tawba manba thawng ase matungda muk thon biganu masigi roina na akoi honorable MLA Kakching nasu akoi praja singi sentiment si khangbiraganda amuk khaktang akoi gi firep to karino haibedusu hauriba Manipur gi thokliba irang asida kari firep lobidigi haibedusu khangbiu loina asuk yamna siriba luraba tan phamasida Manipur do lariba tongan ba civil society organization asige punsandana mana tongingba mana pamba thabak thorom sing mayam pangthola pa sina aikoi kadama kanana hariga thabak toksigi haibdo samamna ba ma phawi aduna civil society organization sing Manipur gi mapungaina koi Manipur Valley da lariba civil society organization ase amukang punsin nabiyo punsin bagi matam thengmele karigamba punsandana sum nairagade akoi gi khongjang singa sida akoi masenda conflict laktona akoi de mangjiriba singche amutang khangbiu hana Kakching da lejariba civil society organization singi apun bagi akoi firep se warep ase sigal wena mayam da thamjari